ꯅꯨꯡꯁꯤꯕꯤꯗꯨꯅ Manipuri Entertainment Channel bu subscribe amasum like tawbiramu. Channel asigi makedagi mayam bu taramna okjari. Ngasi soigi nungsizaraba subscribers singna hapirakpa. Rian hore story anauba amamuk puduna laksari. Wari asibu lanthoksarakpa matamda soikilan kiba yauraba su mayamda ngakpinaba haizari. Pare adudi mayam wari si hunaba tawjaragi. Numito imanaba kisan haidana kwele kaida. Aiga yamna luna tinazaba imanaba malayramni. Hojiki imanaba asina kwegi yumda laktuna. Aiga magasi unarami. Imanaba kisana su itaw singlen. Kaino yumdagi mapanuba itok trisibo. Lao lai haraw yengusi. Kumsi kumgi numit tari ni sumna pangtuiba. Kungi lai haraw singa siga numit marini sansalakadore. Adoy bani handak kungi lai haraw si yengbabu salam kiroy. Adong asidi lai haraw si yengmasal si haidai. Ay namu kisana ina tok trisi atay karigi sunate. Ako'y mado handak si masa narga layri. Aduday su imana narga lay baduda. Mapanong ba ni tok ning da baduda. Lai haraw baga yengba matatok trabani. Nang nasuhin na kangido niya isa lai haraw ba si taway kayam na yaw ki hay bado. Ado pare nga sidi nang gapo na lai haraw bado yengba sat pa hay duni. Ado ko pung tiyang na dilay kumsi. Ima sumasangam da ba nina hay rami. Ima na ba kisa na mo hoysi. Ima sumasangam di hay raba nina. Kaya mo kuy niya yengo ni. Ngaya kaya yengo raga halak pa hay duni. Ado ko rin sakto ga sat sira. Natraga kara mamsalak bagido da. Pok sira nang giyapamba mahayro o hayday. Ay namu kisan sakto o di tiyangani. Aduna kitang hek mamsalak baga. Ibani tong narasi hayrami. Kisan namuk pare adu de su sakragi. Pariyan ting narasi hayram maga. Maso mukhan ki. Asum na numito numita ang wairam sandiya yasang apagi. Mamli tawrak pagido na imanaba kisan gayga hong naraga. Lai haraw pa mapamadom da lakmin narami. Ako'y kungi lai haraw po do yawdringay. Labong masa malalaga salami. Adugo lai haraw po maduna mita adaba. Lamhang amada yam na ing na signalay. Nagyat yung mamatataati. Lai haraw po numit ko madatsa trabadi hujaki mapamsi. Ako'y miyama niga tarik labok kadum daga salubasi. Mapamdo pungsik heksik pa henmanda ni isada. Kariguma kiba mahekta po i. Adumay na kiba po ko siya halaman na di. Iswargi mapamaduda tahoy di. Kigano haybi. Ado lai haraw ba numituda di migimi ngak na nina. Karisu kiramdi. Asum na imadaba kisan gay ka kong na sumlabok talalagto na. Laibong ado yaw sa laami. Mapamdo hek yaw baga di may napungan ngan ado kami sumayama matilaga layrami. Tungan ba tayo ito pa imanaba karasu mapamaduda tingnay. Makoy na sa isu ubada udaba kuire. Karitaw kragi hangay. Ay nasudum imado masakra nungay ti handag si. Ado na isu mapanubang kaya tuwag tre kumi. Lai haraw ba daw ko siya taway tani yung ami. Kung na lai haraw pa maduda may bida mo po lai haraw rag pada. Parok triba lai bawang pawrag ki. Maduda handak ki sayi kum si di piba mariyam na soy. Ising na sokara tati. Ising dalay lai paturin kumbada seksalo. Wan tungan dalay masu makalahum kato. Maduso lai ang ang pangakta ni hayda na. May bina lai bawin na siya laki. Madu ko so yung kalagpa na hangak tuway ba nina. Taba de sumtarga kaya haksin na lauramde. Ahal laman na budi may bigi lai bawado. Yam na lum na long narami. Numito di dumay nang hek sumlay haraw budu yenguraga. Yung dadum imanaba kisan gay kahalami. Yung ek yorpagay siya na ibungo. Imag hidagwali yaman loy tokre. Iseso ngalingay yung haudre. Imong itabay yung kangkara nuwamingay. Ado hujibo hidag sila iba pangkidro. Pangaga di imagi siya nga muktato galay biruso. Ise paisa piragi hayday. Ay naman ise hujibo pungbo kaya tarage ne. Pungsu tengam mani. Surok matay gi hidag yung la paramasi dukala dubo. Pung kaya pogtong hangzano kangde ne hayrami. Ise na mukpungbo di tarak kadore. Ado na traga tuwo gero. Hayang na imagi do layra sira hayday. Ay naman ise yengurage kaday pasado piro. Kuwira na pung tiyang aday maso tong hangdabrak karino mataw ba ni hayrami. Siya na hoy bungo. Ay pasalog tukigi halaga ng su. Saksa na ba tawro hayram maga. Iseso pasado law basangki. Imanas way halagpa makwanta ba duda. Ibungo ng halago saksa to. Adong asay mayigti kaya siyang natati. Mayapta may binagkay kayo lewaw krasin kibumali. Kari hay kigi hangay. Ay namoy ima iso kaya di kum natasaludre.
ꯊꯣꯡꯒꯥꯟꯗ ꯂꯩ ꯑꯉꯥꯡꯕ ꯃꯈꯜ 3 ꯀꯠꯊꯣꯛꯎ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣꯃꯗꯤ ꯍꯥꯏꯈꯤꯕꯅꯤ꯫ ꯑꯇꯩꯗꯤ ꯑꯩꯁꯨ ꯈꯪꯗꯦ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯅ ꯑꯃꯨꯛ ꯅꯪꯕꯨ ꯐꯖꯅ ꯇꯥꯔꯛꯑꯣ ꯌꯥꯗ꯭ꯔꯣ? ꯏꯃꯥꯁꯨ ꯍꯛꯆꯥꯡ ꯉꯝꯗ ꯂꯩꯔꯦ, ꯃꯈꯣꯏꯅ ꯍꯥꯏꯔꯛꯄꯗꯣ ꯅꯆꯦꯗ ꯑꯩꯅ ꯇꯧꯍꯟꯕ ꯌꯥꯏꯗꯅ ꯍꯥꯏꯔꯛꯏ꯫ ꯏꯆꯦꯁꯨ ꯄꯩꯁꯥꯗꯨ ꯄꯥꯏꯔꯒ ꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯁꯤ ꯏꯕꯨꯡꯉꯣ, ꯁꯤ ꯄꯨꯔꯣꯗꯣ ꯊꯣꯡ ꯂꯣꯜꯂꯝꯃꯒꯗꯤ ꯌꯨꯝꯗ ꯁꯠ ꯂꯥꯎꯅ ꯍꯜꯂꯛꯑꯣ, ꯑꯇꯩ ꯑꯇꯣꯞꯄꯗ ꯆꯠꯈ꯭ꯔꯅꯨ, ꯆꯠꯂꯣ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯈꯣꯡꯅ ꯑꯗꯨꯝ ꯃꯈꯣꯏ ꯂꯝꯕꯦꯟ ꯁꯣꯔꯣꯛ ꯂꯝꯖꯥꯎ ꯑꯗꯣꯝꯗ ꯇꯞꯅ ꯊꯣꯔꯛꯑꯝꯃꯤ꯫ ꯂꯥꯏ ꯍꯔꯥꯎꯐꯝ ꯑꯗꯨꯗꯕꯨ ꯃꯤ ꯌꯥꯝꯅ ꯇꯤꯟꯕꯒꯤ ꯄꯨꯡꯂꯥꯡ ꯂꯥꯡꯕꯒꯤ ꯋꯥꯅꯤ꯫ ꯑꯩꯅ ꯌꯨꯝꯗꯒꯤ ꯊꯣꯔꯛꯄꯗ ꯄꯨꯡꯆꯤꯛ ꯍꯦꯛ ꯆꯤꯛꯏ꯫ ꯍꯥꯊꯨ ꯑꯩꯁꯨ ꯆꯦꯟꯕꯣꯏ ꯆꯠꯄꯣꯏ ꯁꯣꯔꯣꯛ ꯑꯗꯣꯝꯗ ꯊꯣꯔꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯏꯃꯥꯒꯤ ꯍꯤꯗꯥꯛ ꯌꯣꯟꯕ ꯐꯥꯔꯃꯥꯁꯤ ꯗꯨꯀꯥꯟ ꯑꯗꯣꯝꯗ ꯁꯨꯝ ꯂꯥꯛꯄꯗꯨꯗ ꯗꯨꯀꯥꯟ ꯑꯗꯨꯗꯤ ꯊꯣꯡ ꯂꯣꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯊꯣꯡꯗꯤ ꯂꯣꯜꯂꯦꯅꯦ ꯇꯧꯔꯤꯁꯦ, ꯈꯤꯇꯪ ꯉꯟꯅ ꯑꯩꯁꯨ ꯌꯨꯝꯗ ꯍꯜꯂꯛꯑꯝꯒꯗꯕꯅꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯂꯩꯔꯛ ꯈꯨꯜꯂꯛꯁꯨ ꯃꯤ ꯑꯃꯠꯇ ꯆꯠꯇ꯭ꯔꯦ ꯇꯧꯔꯤꯁꯤ꯫ ꯂꯥꯏ ꯍꯔꯥꯎꯐꯝꯗ ꯂꯣꯏꯅ ꯂꯩꯅꯈ꯭ꯔꯕ ꯈꯪꯗꯦ꯫ ꯏꯃꯥꯒꯤꯗꯣ ꯍꯌꯦꯡ ꯂꯩꯕꯤꯔꯒꯦ ꯅꯤꯡꯅ ꯑꯩꯁꯦ ꯌꯨꯝꯗ ꯍꯜꯂꯛꯑꯝꯃꯤ꯫ ꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯄꯗ ꯑꯗꯥꯏꯗ ꯅꯥꯁꯤꯛ ꯄꯥꯟꯕꯤ ꯑꯆꯧꯕ 4-5ꯃꯨꯛ ꯍꯧꯏ꯫ ꯅꯥꯁꯤꯛ ꯄꯥꯟꯕꯤ ꯃꯈꯣꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯄꯒ ꯂꯩꯔꯝꯕꯁꯦ ꯑꯩꯅ ꯎꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯀꯧꯗꯦ ꯍꯥꯏꯐꯦꯠ ꯌꯦꯡꯉꯝꯃꯒ ꯌꯨꯝ ꯇꯝꯅ ꯑꯗꯨꯝ ꯒꯣꯡ ꯆꯪꯉꯛꯏ꯫ ꯑꯩꯅ ꯑꯗꯨꯝꯅ ꯆꯠꯂꯤꯉꯩ ꯇꯨꯡꯁꯤꯗ ꯁꯣꯠ ꯀꯅꯥꯒꯨꯝꯕ ꯑꯃ ꯏꯟꯅꯔꯛꯄꯒꯨꯝ ꯇꯧꯏ꯫ ꯑꯩꯁꯨ ꯀꯅꯥꯅꯣꯅꯦ ꯍꯥꯏꯗꯅ ꯁꯠ ꯂꯥꯎꯅ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯇꯨꯡꯗꯗꯤ ꯀꯅꯥꯁꯨ ꯂꯥꯛꯄꯗꯤ ꯎꯔꯝꯗꯦ꯫ ꯅꯥꯁꯤꯛ ꯄꯥꯟꯕꯤ ꯃꯈꯣꯡ ꯑꯗꯨꯗ ꯍꯧꯖꯤꯛꯋꯥꯏꯗ ꯂꯦꯞꯍꯧꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯁꯨ ꯑꯩꯅ ꯇꯨꯡ ꯑꯣꯟꯊꯣꯔꯛꯄꯗ ꯂꯩꯕ ꯎꯔꯝꯗꯦ꯫ ꯑꯩꯁꯨ ꯀꯤꯖꯔꯛꯇꯅ ꯑꯩꯅ ꯆꯠꯂꯝꯃꯤꯕ ꯆꯥꯡ ꯑꯗꯨꯗꯒꯤ ꯈꯤꯇꯪ ꯀꯟꯅ ꯑꯃꯨꯛ ꯆꯠꯄ ꯍꯧꯔꯝꯃꯤ꯫ ꯑꯗꯨꯃꯥꯏꯅ ꯅꯨꯃꯤꯠꯇꯨꯗꯤ ꯎꯆꯤꯟ ꯅꯥꯆꯤꯟ ꯑꯀꯤꯕ ꯈꯔꯒ ꯂꯣꯏꯅꯅ ꯌꯨꯝꯗ ꯌꯧꯔꯛꯈꯤ꯫ ꯌꯨꯝꯗ ꯍꯦꯛ ꯆꯪꯉꯛꯄꯒ ꯏꯆꯦꯒꯤ ꯃꯅꯥꯛꯇ ꯍꯥꯟꯅ ꯆꯪꯉꯒ, ꯏꯆꯦ ꯊꯣꯡ ꯂꯣꯜꯂꯝꯃꯤ, ꯏꯃꯥꯒꯤ ꯍꯤꯗꯥꯛꯇꯨ ꯑꯩ ꯍꯌꯦꯡ ꯑꯣꯏꯅ ꯂꯩꯕꯤꯔꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯏꯆꯦꯅ ꯑꯃꯨꯛ ꯊꯣꯡ ꯂꯣꯜꯂꯝꯃꯕ ꯐꯔꯦ ꯑꯗꯨꯗꯤ ꯍꯌꯦꯡ ꯑꯣꯏꯅ ꯂꯩꯕꯤꯔꯣ, ꯑꯗꯣ ꯅꯪꯁꯨ ꯆꯥꯛ ꯆꯥꯊꯣꯛꯑꯣ, ꯏꯆꯦꯅ ꯅꯪꯒꯤ ꯆꯥꯛ ꯁꯔꯨꯛꯇꯨ ꯊꯤꯗꯣꯛꯑꯒ ꯊꯝꯕꯤꯔꯝꯃꯕꯅꯤ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯇꯨꯃꯤꯟꯅ ꯆꯥꯛꯈꯨꯝꯗ ꯆꯪꯉꯒ ꯆꯥꯛꯇꯨ ꯆꯥꯅ ꯋꯥꯈꯜ ꯁꯨꯝ ꯇꯧꯔꯝꯃꯤ꯫ ꯉꯁꯤ ꯑꯩꯅ ꯊꯦꯡꯅꯔꯛꯈꯤꯕꯁꯤꯡꯗꯨꯕꯨ ꯀꯔꯤ ꯑꯣꯏꯗꯣꯔꯤꯕꯖꯥꯠꯅꯣ? ꯈꯨꯟꯒꯤ ꯂꯥꯏ ꯍꯔꯥꯎꯕ ꯃꯇꯝꯁꯤ ꯃꯤꯁꯨ ꯍꯦꯛꯇ ꯂꯧꯒꯟꯕꯅꯤ꯫ ꯑꯩꯕꯨ ꯋꯥꯐꯝꯁꯦ ꯏꯆꯦꯗ ꯇꯝꯁꯤꯔꯥ? ꯑꯗꯣ ꯏꯃꯥꯗꯗꯤ ꯇꯝꯃꯔꯣꯏꯒꯦ꯫ ꯍꯛꯆꯥꯡꯁꯦ ꯀꯤꯔꯒ ꯑꯗꯨꯝ ꯂꯩꯔꯦ ꯇꯧꯔꯤꯁꯦ꯫ ꯉꯁꯥꯏꯗꯤ ꯆꯥꯛꯀꯁꯦ ꯐꯅꯌꯥꯝ ꯂꯥꯝꯃꯝꯕꯅꯦ, ꯆꯥꯛꯐꯥꯎ ꯆꯥꯅꯤꯡꯕ ꯄꯣꯛꯇ꯭ꯔꯦ꯫ ꯑꯁꯨꯝꯅ ꯑꯩꯁꯦ ꯆꯥꯛ ꯈꯔ ꯆꯥꯔꯒ ꯏꯆꯦꯒꯤ ꯃꯅꯥꯛꯇ ꯆꯪꯉꯝꯃꯤ꯫ ꯏꯆꯦꯁꯨ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯑꯗꯨꯝ ꯋꯥꯔꯤꯗꯣ ꯍꯧꯗꯣꯛꯑꯝꯗꯅ ꯑꯩꯒꯤ ꯀꯥꯗ ꯑꯗꯨꯝ ꯆꯪꯉꯛꯑꯝꯃꯤ꯫ ꯑꯁꯨꯝꯅ ꯌꯥꯝꯅ ꯀꯟꯅ ꯈꯨꯟꯒꯤ ꯂꯥꯏ ꯍꯔꯥꯎꯔꯤꯉꯩ ꯃꯅꯨꯡꯁꯤꯗ ꯏꯁꯣꯔꯒꯤ ꯄꯥꯎꯖꯦꯜ ꯂꯥꯏꯐꯥꯎ ꯑꯗꯨꯗ ꯈꯨꯟꯒꯤ ꯑꯣꯏꯅ ꯅꯨꯄꯥ ꯑꯅꯝꯕꯅ ꯏꯁꯤꯡ ꯄꯥꯠ ꯇꯨꯔꯦꯟꯗ ꯀꯨꯝꯒꯅꯨ ꯍꯥꯏꯈ꯭ꯔꯕꯅꯤ꯫ ꯅꯣꯡꯍꯦꯛ ꯉꯥꯟꯕꯒ ꯑꯩꯈꯣꯏ ꯂꯝꯁꯤꯒꯤ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯂꯩꯕ ꯇꯨꯔꯦꯟꯗ ꯉꯥ ꯐꯥꯕ ꯀꯨꯝꯃꯨꯕꯗ ꯃꯤꯑꯣꯏ ꯑꯃ ꯂꯧꯈ꯭ꯔꯦ ꯍꯥꯏꯗꯅ ꯂꯩꯀꯥꯏ ꯑꯁꯤꯗ ꯋꯥ ꯂꯥꯎꯅꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯄꯥꯎꯗꯣ ꯇꯥꯕꯗ ꯑꯩꯁꯨ ꯏꯆꯦꯗ, ꯏꯆꯦ ꯇꯨꯔꯦꯟꯗ ꯃꯤ ꯑꯃ ꯂꯨꯞꯈ꯭ꯔꯦ ꯍꯥꯏ, ꯑꯩ ꯑꯃꯨꯛꯇ ꯊꯣꯛꯑꯒ ꯌꯦꯡꯉꯨꯈꯤꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯏꯆꯦꯅ ꯑꯃꯨꯛ ꯏꯕꯨꯡꯉꯣ ꯅꯪ ꯊꯣꯛꯄꯗ ꯏꯃꯥꯒꯤ ꯉꯔꯥꯡ ꯂꯣꯏꯈꯤꯕ ꯍꯤꯗꯥꯛ ꯒꯨꯂꯤꯗꯣ ꯑꯗꯨꯁꯨ ꯂꯩꯔꯛꯎ, ꯆꯦꯗꯒꯤ ꯄꯩꯁꯥ ꯂꯧꯈ꯭ꯔꯣ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯍꯣꯏꯅꯦ ꯏꯆꯦ, ꯑꯩꯁꯨ ꯄꯨꯀꯥꯎꯕꯨ ꯍꯦꯛ ꯀꯥꯎꯔꯨꯏ, ꯀꯗꯥꯏ ꯄꯩꯁꯥꯗꯨ ꯄꯤꯔꯛꯎ, ꯑꯩ ꯂꯩꯕꯤꯔꯛꯑꯒꯦ ꯍꯥꯏꯗꯅ ꯏꯆꯦꯗꯒꯤ ꯄꯩꯁꯥ ꯂꯧꯔꯒ ꯍꯥꯊꯨ ꯑꯩꯁꯦ ꯇꯨꯔꯦꯟꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯆꯦꯜꯂꯛꯑꯝꯃꯤ꯫ ꯏꯃꯥꯟꯅꯕ ꯀꯤꯁꯟꯁꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯉꯣꯟꯗ ꯑꯩꯅ ꯀꯤꯁꯟ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ, ꯀꯅꯥꯅꯣ ꯇꯥꯁꯟꯈ꯭ꯔꯤꯁꯤ ꯍꯪꯉꯝꯃꯤ꯫ ꯏꯃꯥꯟꯅꯕ ꯀꯤꯁꯟꯅ ꯑꯃꯨꯛ ꯆꯤꯡꯂꯦꯟ ꯗꯥꯔꯕꯤꯅꯤ, ꯑꯗꯨꯝ ꯎꯅ ꯏꯔꯨꯞꯈ꯭ꯔꯕ ꯃꯥꯜꯂꯤ, ꯌꯦꯡꯉꯨ ꯍꯧꯖꯤꯛꯐꯥꯎ ꯊꯤꯕ ꯐꯪꯗꯦ, ꯉꯔꯥꯡꯗꯣ ꯏꯕꯥꯅꯤꯗꯤ ꯇꯥꯔꯛꯇ꯭ꯔꯕ ꯃꯥꯜꯂꯤ꯫ ꯈꯨꯟꯒꯤ ꯂꯥꯏ ꯍꯔꯥꯎꯕꯗꯁꯨ ꯅꯨꯄꯥ 4 ꯁꯣꯛꯏ, ꯏꯁꯤꯡꯗ ꯂꯥꯏ ꯂꯩ ꯀꯨꯝꯒꯅꯨ ꯍꯥꯏꯗꯅ ꯃꯥꯏꯕꯤꯅ ꯂꯩꯕꯥꯎ ꯑꯣꯏꯅ ꯐꯥꯎꯈ꯭ꯔꯕ ꯃꯥꯜꯂꯤ꯫ ꯑꯗꯨꯒ ꯅꯣꯡꯉꯥꯟꯕꯒ ꯇꯧꯔꯤꯁꯤꯅꯦ ꯑꯉꯛꯄꯅꯤ, ꯂꯥꯏꯅ ꯂꯧꯈꯤꯕꯁꯦ ꯄꯥꯛ ꯊꯤꯕꯗ ꯐꯪꯒꯟꯗꯦ ꯍꯥꯏ, ꯑꯗꯨꯅ ꯍꯧꯖꯤꯛꯁꯨ ꯊꯤꯕꯗ ꯐꯪꯗ꯭ꯔꯤꯁꯤꯅꯤ꯫ ꯗꯥꯔꯕꯤꯁꯤ ꯅꯨꯡꯉꯥꯏꯇꯦ, ꯏꯅꯦ ꯑꯗꯨꯒ ꯃꯥꯒ ꯃꯇꯣꯝꯇ ꯂꯩꯖꯕꯅꯤ, ꯃꯥꯁꯨ ꯀꯃꯥꯏꯅ ꯀꯨꯝꯃꯨꯔꯤꯅꯣ ꯈꯪꯗꯦ ꯇꯧꯔꯤꯁꯦ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯀꯤꯁꯟ ꯑꯩꯁꯨ ꯉꯔꯥꯡꯒꯤꯗꯣ ꯏꯃꯥꯗ ꯇꯝꯕ ꯍꯩꯇꯗꯅ ꯑꯩꯁꯨ ꯑꯗꯨꯝ ꯍꯥꯏꯗ꯭ꯔꯦ, ꯍꯣꯏꯅꯦ ꯑꯗꯨꯃꯥꯏꯅꯗꯤ ꯍꯥꯏꯈꯤꯒꯨꯝ ꯇꯧꯕꯅꯤ, ꯑꯗꯣ ꯍꯧꯖꯤꯛꯄꯨ ꯃꯌꯥꯝꯁꯦ ꯀꯔꯤ ꯍꯥꯏꯅꯔꯤꯒꯦ ꯍꯪꯉꯝꯃꯤ꯫ ꯏꯃꯥꯟꯅꯕ ꯀꯤꯁꯟ ꯑꯃꯨꯛ ꯑꯗꯨꯕꯨꯗꯤ ꯊꯪꯅꯕ ꯈꯨꯟꯗ ꯅꯨꯄꯥ ꯑꯃ ꯂꯩ ꯍꯥꯏ, ꯁꯨꯃꯥꯏꯅ ꯏꯁꯤꯡꯗ ꯇꯥꯁꯤꯟꯈꯤꯕꯁꯤ ꯊꯤꯕ ꯈꯪꯗꯕꯁꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯨꯅ ꯊꯤꯔꯒꯗꯤ ꯍꯦꯛꯇ ꯐꯪꯉꯤ ꯍꯥꯏ꯫ ꯑꯗꯣ ꯃꯤ ꯈꯔꯅ ꯅꯨꯄꯥꯗꯣ ꯀꯧꯕꯗꯤ ꯆꯠꯈ꯭ꯔꯕ ꯃꯥꯜꯂꯤ꯫ ꯑꯩꯅ ꯑꯃꯨꯛ ꯑꯣ ꯑꯗꯨꯗꯤ ꯐꯔꯦꯅꯦ, ꯑꯩꯁꯨ ꯊꯪꯅꯕ ꯈꯨꯟꯗ ꯑꯗꯨꯃꯥꯏꯅ ꯍꯩꯕ ꯑꯃꯗꯤ ꯂꯩ ꯍꯥꯏꯕ ꯇꯥꯏ, ꯑꯗꯣ ꯀꯤꯁꯟ ꯐꯅ ꯃꯗꯨ ꯑꯣꯏꯔꯒꯁꯨ ꯗꯥꯔꯕꯤꯗꯣ ꯍꯤꯡꯅꯗꯤ ꯐꯪꯉꯔꯣꯏꯅꯦꯀꯣ, ꯑꯁꯤꯕꯨ ꯍꯛꯆꯥꯡ ꯑꯣꯏꯅ ꯑꯗꯨꯝ ꯐꯪꯗꯣꯔꯕꯅꯤ ꯈꯜꯂꯨꯕꯗ ꯑꯩꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯗꯣ ꯅꯪ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯗꯣꯏꯅꯣ ꯃꯐꯝ ꯑꯁꯤꯗ ꯍꯪꯉꯝꯃꯤ꯫ ꯀꯤꯁꯟ ꯑꯃꯨꯛ ꯀꯔꯤꯒꯤꯅꯣ ꯍꯪꯉꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯑꯩꯗꯣ ꯏꯃꯥꯒꯤ ꯍꯤꯗꯥꯛ ꯒꯨꯂꯤ ꯈꯔꯁꯨ ꯂꯩꯒꯗꯕꯅꯤ, ꯅꯪ ꯂꯩꯔꯝꯈꯤꯗꯣꯏ ꯑꯣꯏꯔꯒꯗꯤ ꯏꯃꯥꯒꯤ ꯍꯤꯗꯥꯛꯇꯣ ꯁꯠ ꯂꯥꯎꯅ ꯂꯩꯔꯨꯔꯒ ꯌꯨꯝꯗ ꯄꯤꯁꯜꯂꯝꯃꯒ ꯑꯃꯨꯛ ꯊꯣꯔꯛꯀꯦ ꯇꯧꯕ, ꯑꯗꯨꯒꯤꯅꯦꯗ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯟꯅꯕ ꯀꯤꯁꯟ ꯑꯃꯨꯛ ꯏꯃꯥꯒꯤ ꯍꯤꯗꯥꯛ ꯂꯩꯗꯣꯏꯕ,
ꯑꯗꯨꯗꯤ ꯏꯕꯥꯅꯤ ꯂꯩꯃꯤꯟꯅꯔꯨꯔꯁꯤ ꯑꯗꯨꯒ ꯑꯃꯨꯛ ꯊꯣꯡꯃꯤꯟꯅꯔꯁꯤ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯃꯈꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯤ ꯍꯥꯏꯗꯅ ꯏꯕꯥꯅꯤꯁꯦ ꯄ꯭ꯔꯞ ꯍꯤꯗꯥꯛ ꯌꯣꯟꯕ ꯗꯨꯀꯥꯟ ꯑꯗꯣꯝꯗ ꯂꯥꯛꯑꯝꯃꯦ꯫ ꯑꯗꯨꯒ ꯏꯃꯥꯒꯤ ꯍꯤꯗꯥꯛ ꯑꯋꯥꯠꯄꯗꯨ ꯂꯩꯕꯤꯔꯝꯃꯦ꯫ ꯑꯗꯨꯒ ꯄ꯭ꯔꯞ ꯑꯃꯨꯛ ꯌꯨꯝꯗ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯍꯤꯗꯥꯛꯇꯣ ꯑꯩꯅ ꯏꯆꯦꯗ ꯄꯤꯁꯜꯂꯝꯃꯦ꯫ ꯃꯇꯝ ꯑꯗꯨꯗ ꯏꯃꯥꯅ ꯏꯕꯨꯡꯉꯣ ꯀꯅꯥꯅꯣ ꯇꯨꯔꯦꯟꯗ ꯇꯥꯁꯜꯂꯦ ꯍꯥꯏꯔꯤꯗꯨꯕꯨ ꯍꯪꯉꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯏꯃꯥ ꯗꯥꯔꯕꯤꯅꯤ꯫ ꯑꯗꯣ ꯑꯩ ꯍꯜꯂꯛꯑꯒ ꯇꯝꯃꯒꯦ ꯋꯥꯔꯤꯗꯣ꯫ ꯑꯩ ꯑꯃꯨꯛꯇ ꯊꯣꯛꯈꯤꯒꯦ ꯀꯤꯁꯜꯂꯥꯎ ꯏꯇꯥꯎ꯫ ꯅꯨꯄꯥꯗꯣ ꯂꯥꯛꯑꯝꯃꯅꯤ꯫ ꯈꯤꯇꯪ ꯊꯨꯅ ꯆꯠꯁꯤ ꯍꯥꯏꯗꯅ ꯏꯕꯥꯅꯤꯁꯤ ꯑꯃꯨꯛ ꯍꯥꯊꯨ ꯄ꯭ꯔꯞ ꯇꯨꯔꯦꯟ ꯑꯗꯣꯝꯗ ꯆꯦꯜꯂꯛꯑꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯊꯪꯅꯕ ꯈꯨꯟꯗ ꯂꯩꯕ ꯅꯨꯄꯥꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯑꯒ ꯂꯩꯔꯝꯃꯤ꯫ ꯃꯥꯅ ꯇꯨꯔꯦꯟ ꯑꯗꯨꯗ ꯀꯨꯝꯗ꯭ꯔꯤꯉꯩ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯕꯨ ꯀꯣꯜꯂꯤꯕ ꯏꯁꯣꯔ ꯑꯁꯤ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯟꯅ ꯈꯣꯏꯔꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯇꯨꯔꯦꯟ ꯑꯗꯨꯗ ꯀꯨꯝꯊꯈꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯏꯁꯤꯡꯗ ꯍꯦꯛ ꯀꯨꯝꯊꯈꯤꯕꯒ ꯌꯦꯡꯅꯔꯤꯕ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯅꯨꯡꯉꯥꯏꯇꯕꯅ ꯃꯤꯍꯨꯟꯁꯦ ꯗꯤꯡ ꯆꯣꯡꯅꯔꯝꯃꯤ꯫ ꯄꯨꯡꯀꯨꯏ ꯀꯨꯏꯗꯦ ꯀꯨꯝꯊꯈꯤꯕꯒ ꯇꯨꯔꯦꯟ ꯃꯌꯥꯏ ꯑꯣꯏꯔꯞ ꯇꯧꯕ ꯖꯒꯥ ꯑꯃꯗꯒꯤ ꯗꯥꯔꯕꯤꯗꯨ ꯃꯈꯨꯠ ꯄꯥꯏꯔꯒ ꯆꯪꯈꯠꯂꯛꯈꯤ꯫ ꯑꯗꯨꯝꯅ ꯍꯛꯆꯥꯡ ꯑꯗꯨ ꯍꯦꯛ ꯐꯪꯕꯗ ꯗꯥꯔꯕꯤꯕꯨ ꯃꯁꯛ ꯈꯪꯕ ꯉꯁꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯎꯋꯥ ꯂꯥꯎ ꯈꯣꯡꯕ ꯇꯧꯗꯨꯅ ꯀꯞꯍꯟꯅꯔꯛꯈꯤ꯫ ꯑꯩꯈꯣꯏ ꯐꯥꯎ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯃꯊꯛꯇ ꯄꯨꯈꯠꯂꯛꯇꯨꯅ ꯐꯤ ꯑꯃꯅ ꯀꯨꯞꯁꯜꯂꯝꯃꯤ꯫ ꯑꯩꯁꯨ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯌꯦꯡꯉꯒ ꯂꯩꯕꯗꯣ ꯄꯨꯡꯀꯞꯇ ꯀꯞꯅꯤꯡꯉꯛꯄꯗꯒꯤ ꯑꯩꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯏꯃꯥꯟꯅꯕ ꯀꯤꯁꯟꯗ ꯏꯇꯥꯎ ꯍꯜꯂꯁꯤꯗ ꯑꯩ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯂꯥꯛꯑꯣ ꯍꯜꯂꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯟꯅꯕ ꯀꯤꯁꯟ ꯑꯃꯨꯛ ꯍꯣꯏ ꯏꯇꯥꯎ ꯌꯨꯝꯗ ꯍꯜꯂꯁꯤ ꯅꯨꯡꯉꯥꯏꯇꯦꯀꯣ ꯑꯗꯣ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯍꯣꯏ ꯑꯩꯗꯤ ꯃꯤꯠꯇꯒꯤ ꯄꯤ ꯐꯥꯎ ꯇꯥꯔꯨꯔꯦ꯫ ꯑꯗꯨ ꯀꯤꯁꯟ ꯚꯥꯏ ꯁꯤꯗꯩꯗꯤ ꯑꯩꯈꯣꯏꯁꯨ ꯆꯦꯛꯁꯤꯜꯂꯁꯤ꯫ ꯈꯣꯏꯔꯦꯟꯅ ꯇꯨꯔꯦꯟꯗ ꯋꯥꯏꯈ꯭ꯔꯨ ꯐꯥꯔꯨꯁꯤ ꯍꯥꯏꯗꯅ ꯍꯦꯛꯇ ꯍꯧꯔꯛꯄꯗꯣ ꯃꯗꯨ ꯆꯠꯂꯒꯨꯝꯁꯤ꯫ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯏꯁꯣꯔꯁꯦ ꯌꯥꯝꯅꯗꯤ ꯆꯨꯡꯒꯟꯕꯅꯤ꯫ ꯍꯥꯏꯗꯤ ꯁꯤ ꯇꯧꯅꯤ ꯁꯤ ꯊꯣꯛꯅꯤ ꯍꯥꯏꯈ꯭ꯔꯕꯗꯤ ꯑꯗꯨꯝ ꯍꯦꯛꯇ ꯊꯣꯛꯀꯟꯕꯅꯤ꯫ ꯑꯗꯨꯅ ꯏꯕꯥꯅꯤꯁꯦ ꯍꯟꯗꯛꯁꯤ ꯃꯇꯝ ꯈꯔ ꯄꯥꯠ ꯇꯨꯔꯦꯟꯗ ꯀꯨꯝꯈꯤꯒꯨꯝꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯟꯅꯕ ꯀꯤꯁꯟ ꯑꯃꯨꯛ ꯍꯣꯏ ꯚꯥꯏ ꯑꯩꯕꯨꯗꯤ ꯌꯥꯏ ꯑꯗꯣ ꯑꯩꯈꯣꯏ ꯏꯃꯥꯗꯣ ꯑꯗꯨꯅꯤ ꯉꯥꯡꯅꯕ ꯂꯨꯔꯤꯁꯤ꯫ ꯏꯃꯥꯗꯤ ꯇꯨꯔꯦꯟꯗ ꯂꯣꯡ ꯈꯣꯟꯕ ꯍꯦꯛꯇ ꯀꯨꯝꯊꯈꯤ꯫ ꯁꯤꯗꯩ ꯌꯨꯝ ꯍꯦꯛ ꯍꯟꯈꯤꯕꯗ ꯑꯩꯅ ꯈꯔ ꯍꯥꯏꯔꯨꯔꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯅ ꯃꯈꯣꯏ ꯏꯃꯥꯗꯣ ꯃꯇꯝ ꯈꯔ ꯇꯨꯔꯦꯟꯗ ꯀꯨꯝꯃꯨꯈꯤꯅꯨ ꯍꯥꯏꯌꯨ꯫ ꯑꯗꯨ ꯉꯥꯏꯈꯣꯍꯦ ꯅꯨꯄꯥ ꯃꯔꯤ ꯍꯥꯏꯕꯅꯤꯅ ꯅꯨꯄꯥ ꯈꯛꯇ ꯅꯠꯇ꯭ꯔꯣ ꯅꯨꯄꯤꯗꯤ ꯌꯥꯎꯈꯤꯗꯦ꯫ ꯑꯗꯨꯅ ꯅꯨꯄꯤꯗꯤ ꯀꯔꯤꯁꯨ ꯇꯧꯔꯝꯃꯣꯏꯗ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯟꯅꯕ ꯀꯤꯁꯟ ꯑꯃꯨꯛ ꯅꯨꯄꯥ ꯑꯣꯏꯒꯦꯔꯥ ꯅꯨꯄꯤ ꯑꯣꯏꯒꯦꯔꯥ ꯑꯩꯒꯤ ꯋꯥꯗꯤ ꯃꯇꯝ ꯈꯔ ꯄꯥꯠ ꯇꯨꯔꯦꯟꯗ ꯀꯨꯝꯕꯤꯗꯕ ꯃꯁꯤꯅ ꯐꯔꯅꯤ ꯈꯜꯂꯤ꯫ ꯐꯔꯦ ꯑꯗꯣ ꯑꯩꯁꯨ ꯂꯩꯍꯧꯔꯒꯦ ꯅꯪ ꯆꯠꯈ꯭ꯔꯣ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯍꯣꯏ ꯂꯩꯍꯧꯔꯣ꯫ ꯑꯗꯨ ꯉꯥꯏꯈꯣꯅꯦ ꯉꯔꯥꯡꯒꯤ ꯋꯥꯔꯤ ꯑꯃꯒ ꯑꯩ ꯅꯉꯣꯟꯗ ꯇꯝꯗꯣ ꯂꯩꯅꯦ꯫ ꯉꯔꯥꯡ ꯑꯩꯗꯤ ꯂꯥꯏ ꯍꯔꯥꯎꯕ ꯌꯦꯡꯉꯨꯔꯒ ꯍꯜꯂꯛꯑꯒ ꯏꯃꯥꯒꯤ ꯍꯤꯗꯥꯛ ꯒꯨꯂꯤ ꯑꯃ ꯂꯣꯏꯊꯣꯛꯈꯤꯗꯅ ꯁꯣꯔꯣꯛꯇ ꯑꯃꯨꯛ ꯊꯣꯔꯛꯏ꯫ ꯑꯗꯨꯗ ꯑꯩꯈꯣꯏ ꯑꯗꯥꯏꯒꯤ ꯅꯥꯁꯤꯛ ꯄꯥꯝꯕꯤ 4-5 ꯍꯧꯕ ꯖꯒꯥ ꯑꯗꯥꯏꯗꯣ ꯑꯗꯨꯗ ꯃꯤ ꯑꯃꯒ ꯂꯦꯞꯄꯒ ꯂꯩꯔꯝꯕ ꯑꯩꯅ ꯊꯦꯡꯅꯩ꯫ ꯑꯗꯨꯒꯅꯦ ꯚꯥꯏ ꯀꯣꯟꯅ ꯑꯩꯒꯤ ꯇꯨꯡꯗꯁꯨ ꯃꯁꯛꯇꯤ ꯎꯗꯕ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯑꯃꯨꯛ ꯏꯟꯅꯔꯛꯄꯒꯨꯝ ꯇꯧꯏ꯫ ꯅꯠꯇꯦ ꯑꯗꯨꯅ ꯑꯃꯨꯛ ꯀꯔꯤ ꯑꯣꯏꯔꯤꯕꯖꯥꯠꯅꯣ ꯍꯪꯉꯝꯃꯤ꯫ ꯏꯃꯥꯟꯅꯕ ꯀꯤꯁꯟꯅ ꯑꯃꯨꯛ ꯑꯁ ꯅꯪꯒꯤ ꯋꯥꯔꯤꯁꯤꯗꯤ ꯑꯇꯥꯕ ꯑꯩ ꯐꯧ ꯇꯨ ꯆꯣꯡꯉꯤꯍꯦ꯫ ꯈꯪꯗꯦꯍꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯅꯠꯇ꯭ꯔꯒ ꯕꯨꯠ ꯊꯣꯛꯏꯖꯥꯔꯣ ꯑꯗꯥꯏꯗ ꯃꯤ ꯑꯃꯠꯇ ꯆꯠꯇ꯭ꯔꯣ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯉꯔꯥꯡꯗꯤ ꯃꯤ ꯑꯃꯠꯇ ꯆꯠꯅꯗꯦ꯫ ꯂꯥꯏ ꯍꯔꯥꯎꯕ ꯌꯦꯡꯕ ꯂꯣꯏꯅ ꯆꯠꯅꯈꯤꯕꯒꯤꯔ ꯈꯪꯗꯦ꯫ ꯍꯟꯗꯛꯁꯦ ꯑꯩꯈꯣꯏ ꯈꯨꯟꯁꯦ ꯃꯑꯣꯡ ꯑꯃ ꯏꯇꯧ ꯇꯧꯗꯨ ꯃꯥꯜꯂꯤ꯫ ꯑꯗꯨꯅ ꯑꯩ ꯃꯄꯥꯟ ꯎꯄꯥꯟ ꯄꯨꯊꯣꯛꯇ ꯊꯣꯛꯅꯤꯡꯗ꯭ꯔꯦ꯫ ꯑꯗꯣ ꯑꯩ ꯆꯠꯂꯒ ꯂꯩꯍꯧꯔꯣ ꯍꯥꯏꯔꯝꯃꯒ ꯑꯩꯁꯨ ꯌꯨꯝꯗ ꯑꯗꯨꯝ ꯍꯜꯂꯛꯑꯝꯃꯤ꯫ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯏꯃꯥꯒ ꯏꯆꯦꯒꯅꯁꯨ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯍꯪꯉꯛꯏ꯫ ꯃꯗꯨꯗ ꯑꯩꯅ ꯏꯃꯥ ꯏꯆꯦ ꯗꯥꯔꯕꯤꯗꯨ ꯅꯨꯡꯉꯥꯏꯇꯦ꯫ ꯊꯪꯅꯕ ꯈꯨꯟꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯊꯤꯕꯗ ꯐꯪꯈ꯭ꯔꯦ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ꯫ ꯑꯁ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯄꯥꯎ ꯇꯝꯃꯝꯃꯤ꯫ ꯏꯃꯥꯅ ꯑꯃꯨꯛ ꯑꯣꯟꯊꯣꯛꯄꯅꯤꯗ ꯃꯃꯥ ꯃꯆꯥꯈꯛ ꯂꯩꯖꯕꯗꯣ ꯂꯥꯏꯅ ꯑꯃꯃꯨꯛ ꯂꯧꯁꯟꯕꯤꯈ꯭ꯔꯕ꯫ ꯀꯩꯗꯧꯔꯕꯖꯥꯠꯅꯣꯅꯦ ꯍꯟꯗꯛꯁꯤꯕꯨ ꯂꯥꯏ ꯍꯔꯥꯎꯔꯤꯉꯩ ꯃꯅꯨꯡ ꯑꯁꯤꯗ ꯃꯤ ꯑꯃꯨꯛ ꯂꯧꯔꯤꯁꯤꯕꯨ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯃꯣꯏ ꯏꯃꯥ ꯑꯩ ꯀꯔꯤꯅꯣꯃ ꯅꯤꯡꯁꯤꯡꯉꯛꯑꯦ꯫ ꯉꯔꯥꯡ ꯑꯩꯅ ꯅꯈꯣꯏꯗ ꯇꯝꯕꯗ ꯁꯤ ꯊꯧꯕꯅꯦ꯫ ꯉꯔꯥꯡꯗꯣ ꯃꯥꯏꯕꯤꯒꯤ ꯂꯩꯕꯥꯎꯗ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯅꯨꯄꯥꯁꯤꯡꯁꯦ ꯄꯥꯠ ꯇꯨꯔꯦꯟ ꯏꯁꯤꯡꯅ ꯅꯝꯅ ꯂꯩꯕ ꯃꯐꯝꯗ ꯀꯨꯝꯒꯅꯨ ꯍꯥꯏ꯫ ꯏꯁꯤꯡꯗ ꯂꯥꯏ ꯂꯩ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣꯃ ꯍꯥꯏ꯫ ꯑꯗꯨ ꯅꯨꯄꯤꯗꯤ ꯌꯥꯎꯗꯕ ꯃꯥꯜꯂꯤ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯅ ꯑꯃꯨꯛ ꯀꯩꯅꯣꯅꯦ ꯏꯕꯨꯡꯉꯣ ꯏꯃꯥꯗꯤ ꯂꯧꯁꯟꯐꯝ ꯑꯃꯕꯨ ꯏꯈꯪ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯤ꯫ ꯏꯕꯦꯝꯃ ꯅꯄ꯭ꯋꯥꯁꯤꯅ ꯇꯝꯃꯛꯏꯕꯁꯦ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯣ ꯍꯪꯉꯝꯃꯤ꯫ ꯏꯆꯦꯅ ꯑꯃꯨꯛ ꯑꯩ ꯈꯪꯉꯦ ꯏꯃꯥ ꯏꯁꯤꯡꯗ ꯀꯨꯝꯕꯗ ꯈꯔ ꯆꯦꯛꯁꯤꯜꯂꯨ ꯍꯥꯏꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯍꯣꯔꯦꯟ ꯏꯅꯝꯃ ꯃꯦꯝꯊꯣꯏꯕꯤꯗ ꯍꯪꯉꯒꯦ꯫ ꯑꯗꯣ ꯐꯔꯦ ꯏꯕꯨꯡꯉꯣ ꯅꯈꯣꯏꯁꯨ ꯄꯥꯠ ꯇꯨꯔꯦꯟ ꯀꯨꯝꯃꯨꯔꯅꯨ ꯌꯨꯝꯗ ꯂꯩꯔꯣ ꯍꯥꯏꯔꯛꯏ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯗꯤ ꯂꯩꯀꯥꯏ ꯈꯨꯟꯒꯤ ꯃꯤꯑꯣꯏ ꯑꯃꯠꯇ ꯄꯥꯠ ꯇꯨꯔꯦꯟꯗ ꯀꯨꯝꯅꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯗꯒꯤ ꯈꯔ ꯆꯠꯂꯒ ꯂꯩꯕ ꯑꯍꯜ ꯑꯃꯁꯨ ꯇꯨꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯇ꯭ꯔꯦ ꯍꯥꯏꯗꯅ ꯆꯤꯕꯣꯟ ꯃꯌꯥꯝꯁꯦ ꯑꯉꯛꯄ ꯀꯤꯕ ꯑꯃ ꯄꯣꯛꯅꯔꯝꯃꯤ꯫ ꯑꯗꯨꯃꯥꯏꯅ ꯑꯍꯜ ꯑꯗꯨꯁꯨ ꯂꯩꯇ꯭ꯔꯦ ꯄꯥꯎ ꯇꯥꯕꯗ ꯏꯃꯥꯒ ꯏꯆꯦꯒ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯃꯥꯅ ꯀꯩꯅꯣꯅꯦ ꯇꯧꯔꯤꯕ ꯃꯇꯧꯁꯤꯕꯣ ꯍꯟꯗꯛꯁꯦ ꯂꯩꯀꯥꯏꯁꯦ ꯀꯩꯗꯧꯔꯕꯖꯥꯠꯅꯣꯅꯦ
Misisi sada sada sinari isibo. Ising da tabada khara si tumbadagi khara haugalagda. Hingta hek thatpaga sab hek mana salae. Akoy di kidum kireda. Lakay khulase tinmulay mo khara kanduriba karino matawri hairei. Ay na may ima adugi ahando na hanturin mapanda tengnay. Ado da masado kasu yamna suwan na di ude. Satpa thangwa panakana adum salhawri bani kamay na tawri zanwe. Natraga lakay isda pus hanaba mi layra zaro. Maibana Lai Thamairamba mi laholi zaro hangam. Ise na mukaday dagi wano ibuan nang namuk mari mo kung samnada pangakta. Maibana mi hekta hat pangampote. Ising da lay na lawraga siba dubo. Maibana hekta dumay na tahon ngampote. Taning de mina taraga kari no kan kini hairei. Ay na mo ise nang adudi hainuda. Tay na kuy lekay isda layba. Kari haiba madugi ahandugi maming dubo. Maiba thuren jaw na lekay isda laitin sanaraga. Migi jantra sembige adu tawbige hairaga. Mana migi thawai law duna. Lekay isda mayam sangdana phurga tanthoke tawkribadudi. Aidi mana bu mansale. Aduga noida wari amasu tamdrabane. Nahala kaino numidangay na imagi hidak guli khara layba thubaduda. Akoy sige nasik makong sida mira layra karino mathengnay. Nasik makong aduda tumina amuk sangki. Aduga kuwanaygi itungda masakti udaba mana. Amuk swaswat tamna inarei. Madu Maibana na Thamairamba lai male hairambe. Ise na mukhway na adu oiragasu sidi Maibana na teba. Yare to sa ibani mo khanara ni hairei. Ay na mo ise khanaroida sumtana bagi wane. Pare ado ay suasay pao da tuo kige. Kari no ipaw karataru kige hairambe. Asum na ise sumlamjawk sorokta mayam na kari hainagi haidana. Sum ipaw taba thora ame. Madu dalakay gimiyo sing nasu. Hanag sila kasi maung mari na may tatadre. Mito na si Zalabani na karino asway ba madilayrong gadaba mali hainarame. Imana ba kisan gayum da sway isang ngahak hek sangame. Maduda imana ba kisan na su. Ahalado na lay kidabagi matang da wari sumsarakhi. Ay nasu ado kisan. Ay di ba'y maiba thuren sa na tawba mali. Madugi hando matong sabat taba matatawram drabane. Imana ba kisan na mo. Kang dihe ado di ay su ado parese. Ibani tabaga matasan minarusi. Ay itom da sat panuhay ti haidana. Ibani si magi tabak amasan minarami. Numitudagi numit nini muklayraga mukhandak na yamna nakna. Akoy giyunggi hek maning dalay ba hanubi amamo. Numidang saksaram daya duda sizalakhi. Adumay na sumnang na sizalak paduda. Siya iga di pakalami. Maram di ima di masaga karaswal kalay paduda. Isiya na su ibungo abuk toy bigiti. Nang sukara yaw biruro. Koy mungi miya matathok tabado nungay raro hairei. Ay na so hoy ise. Ado hojay dong pangtok turi bazaro. Masano piya masu mapalam dalay kibaday ne. Kamay na tawdoy zano kangde. Pare ado ay topiru kige haidana. Akoy yena kadagi dong pagdoga sat payay. Hojiki imong si. Ado na ise akoy yena karom dagi pagdoraga. Yumdo tana ba sumlak pasida. Ang ubaset pa misi mari kadum day no kangde. Ay gitong sida mari inaraki. Maduday na kaliba na ahalaman lay tabayaw baduda. Sumlekagi mi ahalaman oiriboy ningami. Ay piday so sumtung lay toga yangamaga. Ay gitokpa masumsalami. Kuanay na lay tabayaw riba imong ado day yawrapada. Masay gitong da mari salhaw riba ang ubuset pasingado. Ay gitong da magtalay ramdi. At gayong maduda lakpra so lakte. Ay sungayag to day sada pungakhek ngami. Tuga se kyaw so ngami. Kuana siba do so poloy kiroy. Masano pido mapalam da layki. Thora ni nungan phawdi ngaire ni masano pi thorak pahaidana. Asiba halado sumang na thangtoga mayam na sangami. Ay sungayak sumlekay gi halaman sing na tawribado mateng sumpang salami. Sumthengdalak mi khara layrambado sumayum da loy na hanaki. Sumnatagi makoy gi imong manunga mati yung thangnaba. Akoy khara na asiba halado sumang na thangtoga layrido. Akoy khara na sangba tarami. Ay sumi asiba si yengba yam na kijarami. Aduna iso asiba do sukeng ngamde. Aday da sumay su ahalamaga pamaga. Asiba do sangduna layrami. Ngayak to da nung siso suge tawraki. Maduna mayam su like meram narami. Nung sida di tabirak taba nung taragadi. Harami ta tanarani hay narami. Laibak pa ba di nung si karak kiyamaga. Nung sito ay nahekta pong sita si salaki. Adumana nung sito na ka na si salak paduda. Asiba do ko piba fiyang awgado. Bang laung na humdoraki. Maduda halaman na singlen sidi yararoy. Ay kokto longgi pi se pairake. Nang nakungdon tang barong kito pairo. Nuksina hundok pang ngamda na bahay de. Ay so dumay na gahay zalak paduli sa ati tantalami.
ꯑꯗꯨꯕꯨ ꯃꯤꯁꯨ ꯀꯌꯥ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯩꯁꯨ ꯀꯔꯤꯗꯨ ꯎꯄꯥꯏ ꯂꯩꯔꯤ ꯍꯥꯏꯗꯅ ꯇꯟꯅ ꯈꯣꯡꯗꯣꯜꯂꯣꯝꯒꯤ ꯐꯤꯗꯨ ꯄꯥꯏꯔꯒ ꯂꯩꯔꯝꯃꯤ ꯅꯨꯡꯁꯤꯠꯅ ꯍꯨꯝꯗꯣꯛꯈꯤꯗꯅꯕ ꯑꯗꯨꯒ ꯑꯍꯜ ꯑꯃꯅ ꯀꯣꯛꯇꯣꯜꯂꯣꯝꯒꯤꯗꯣ ꯄꯥꯏꯔꯝꯃꯤ ꯑꯩꯅꯁꯨ ꯑꯗꯨꯃꯥꯏꯅ ꯄꯥꯏꯗꯨꯅ ꯂꯩꯔꯤꯉꯩ ꯂꯩꯈꯤꯗ꯭ꯔꯕ ꯑꯍꯜ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯈꯣꯡꯁꯥ ꯑꯁꯤ ꯂꯦꯡꯉꯛꯄꯗꯧꯅ ꯏꯁꯥꯗ ꯀꯔꯤꯅꯣꯃ ꯐꯥꯎꯔꯛꯏ ꯑꯩꯁꯨ ꯀꯤꯗꯅ ꯁꯨꯛꯌꯦꯡ ꯌꯦꯡꯉꯝꯗꯦ ꯋꯥꯈꯟꯗꯁꯨ ꯃꯁꯤ ꯑꯣꯏꯊꯣꯛꯇꯕꯅꯤ ꯑꯁꯤꯕꯅꯕꯨ ꯈꯣꯡ ꯈꯨꯠ ꯂꯦꯡꯕ ꯍꯧꯅꯗꯦ ꯑꯩꯒꯤ ꯋꯥꯈꯟꯅꯅꯤ ꯍꯥꯏꯗꯅ ꯑꯩꯁꯦ ꯏꯁꯥ ꯏꯇꯣꯝꯗ ꯐꯥꯊꯖꯗꯨꯅ ꯑꯩꯁꯦ ꯀꯤꯅ ꯑꯗꯨꯝ ꯂꯩꯔꯝꯃꯤ ꯅꯨꯡꯁꯤꯠꯁꯦ ꯑꯗꯨꯝ ꯐꯅ ꯀꯨꯏꯅ ꯁꯤꯜꯂꯝꯃꯒ ꯑꯗꯨꯝ ꯂꯦꯞꯈꯤ ꯃꯗꯨꯗꯒꯤ ꯑꯩꯈꯣꯏꯁꯦ ꯌꯥꯔꯅꯤ ꯁꯤ ꯌꯧꯔꯒꯗꯤ ꯍꯥꯏꯗꯅ ꯄꯥꯏꯅꯔꯝꯕ ꯐꯤꯗꯣ ꯊꯥꯗꯣꯛꯅꯔꯝꯃꯤ ꯑꯗꯨꯒ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯄꯗ ꯁꯤꯕꯗ ꯀꯨꯞꯄꯤꯕ ꯐꯤꯁꯦ ꯕꯪ ꯂꯥꯎꯅ ꯑꯃꯨꯛ ꯍꯨꯝꯗꯣꯔꯛꯈꯤ ꯑꯗꯥꯏꯗ ꯂꯩꯕ ꯑꯍꯜ ꯑꯃ ꯑꯅꯤꯗꯨꯁꯨ ꯃꯇꯧ ꯑꯗꯨꯗ ꯉꯛꯅꯔꯝꯃꯤ ꯀꯩꯅꯣꯅꯦ ꯇꯧꯔꯤꯁꯤꯅ ꯅꯨꯡꯁꯤꯠ ꯁꯤꯠꯇ꯭ꯔꯀꯥꯟꯁꯤꯗ ꯑꯃꯨꯛ ꯇꯧꯔꯤꯁꯤꯅ ꯃꯁꯤ ꯇꯧꯍꯩꯕꯗꯤ ꯅꯠꯇ꯭ꯔꯦꯗ ꯑꯁꯤꯕ ꯑꯃꯅ ꯑꯍꯤꯡ ꯂꯦꯜꯂꯒ ꯅꯣꯡꯉꯥꯟꯕ ꯉꯥꯏꯕꯁꯤ ꯇꯉꯥꯏ ꯐꯗꯗꯅ ꯇꯧꯔꯕꯒꯤ ꯋꯥꯅꯤ ꯍꯥꯏꯔꯝꯃꯤ ꯑꯩꯁꯨ ꯏꯁꯥꯁꯦ ꯑꯗꯨꯝ ꯄꯨꯡꯀꯤꯗ ꯀꯤꯖꯔꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯑꯃꯨꯛ ꯁꯤꯔꯤꯕ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯅ ꯑꯩꯈꯣꯏꯁꯦ ꯃꯅꯨꯡꯗ ꯑꯃꯨꯛꯇ ꯆꯪꯕꯤꯔꯛꯑꯣ ꯍꯥꯏꯗꯅ ꯄꯥꯈꯠꯅ ꯑꯃꯨꯛ ꯀꯧꯁꯜꯂꯛꯈꯤ ꯃꯄꯥꯟꯗ ꯂꯩꯕ ꯑꯍꯟ ꯈꯔꯗꯨꯅ ꯑꯃꯨꯛ ꯀꯩꯗꯧꯔꯛꯀꯦ ꯍꯥꯏꯗꯅ ꯃꯈꯣꯏꯁꯨ ꯃꯅꯨꯡꯗ ꯑꯃꯨꯛ ꯆꯪꯅꯈꯤ ꯑꯗꯨꯒ ꯑꯩꯉꯣꯟꯗꯅ ꯑꯁꯤꯕꯗꯣ ꯉꯥꯏꯍꯥꯛ ꯁꯪꯉꯝꯃꯨ ꯍꯥꯏꯗꯅ ꯑꯩꯗꯤ ꯑꯁꯤꯕꯗꯣ ꯁꯦꯟꯅꯔꯝꯃꯤ ꯍꯣꯏ ꯃꯤꯕꯨꯗꯤ ꯑꯗꯨꯝ ꯃꯪꯒꯣꯟꯗꯁꯨ ꯑꯍꯜ ꯑꯃ ꯑꯅꯤꯕꯨꯗꯤ ꯑꯗꯨꯝ ꯐꯝꯃꯒ ꯂꯩ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯩꯔꯤꯕꯗꯨ ꯑꯩ ꯏꯇꯣꯝꯇꯅꯤ ꯄꯨꯡꯁꯨ ꯑꯍꯤꯡ ꯅꯣꯡꯌꯥꯏꯒꯤ ꯄꯨꯡ ꯑꯃꯃꯨꯛ ꯇꯥꯔꯛꯑꯕꯅꯤ ꯇꯧꯔꯤꯁꯤ ꯑꯩꯁꯨ ꯁꯨꯛꯌꯦꯡ ꯌꯦꯡꯉꯝꯗꯦ ꯑꯁꯤꯕ ꯑꯗꯨꯗ ꯑꯩꯒꯤ ꯊꯣꯛꯄ ꯃꯃꯥꯏꯁꯤꯅ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗ ꯑꯣꯜꯂꯒ ꯂꯩꯔꯝꯃꯤ ꯑꯗꯨꯃꯥꯏꯅ ꯑꯩꯁꯦ ꯁꯨꯝ ꯂꯩꯔꯤꯉꯩ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯗ ꯀꯨꯞꯄꯤꯕ ꯐꯤꯁꯦ ꯈꯣꯡꯗꯣꯜꯂꯣꯝꯗꯒꯤ ꯁꯨꯝ ꯆꯤꯡꯊꯔꯛꯄꯗꯧꯅ ꯇꯞꯅ ꯁꯨꯝ ꯆꯤꯡꯊꯔꯛꯑꯒ ꯁꯤꯔꯤꯕ ꯑꯍꯜ ꯑꯗꯨꯒꯤ ꯃꯥꯏꯊꯣꯡꯗꯨ ꯏꯐꯣꯡ ꯐꯣꯡꯅ ꯑꯩꯅ ꯎꯕ ꯍꯧꯔꯛꯈꯤ ꯑꯩꯁꯨ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯃꯅꯨꯡꯗ ꯆꯪꯈꯤꯕ ꯑꯍꯟꯁꯤꯡ ꯑꯗꯨ ꯀꯧꯔꯝꯃꯤ ꯀꯥ ꯈꯝꯕꯤ ꯀꯥꯃꯣꯟ ꯑꯃꯨꯛꯇ ꯊꯣꯔꯛꯑꯣ ꯀꯧꯔꯝꯃꯤ ꯃꯗꯨꯗ ꯃꯈꯣꯏꯁꯨ ꯃꯅꯨꯡꯗ ꯆꯪꯈꯤꯕꯗꯨ ꯁꯨꯈꯨꯝ ꯍꯦꯛ ꯈꯨꯝꯃꯛꯇꯦ ꯀꯔꯤ ꯇꯧꯔꯤꯕꯅꯣꯁꯨ ꯈꯪꯗꯦ ꯃꯪꯒꯣꯟꯗ ꯐꯝꯃꯤꯕ ꯑꯍꯜ ꯑꯃ ꯑꯅꯤꯗꯨꯅꯁꯨ ꯏꯕꯨꯡꯉꯣ ꯐꯤ ꯀꯨꯞꯄꯤꯁꯦ ꯐꯖꯅ ꯁꯦꯝꯃꯨ ꯅꯨꯡꯁꯤꯠꯅꯔ ꯀꯩꯅꯣ ꯁꯨꯝ ꯆꯤꯡꯊꯔꯛꯑꯦ ꯍꯥꯏꯔꯛꯏ ꯑꯗꯨꯝꯅ ꯑꯍꯟꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯁꯨ ꯇꯟꯅ ꯑꯁ ꯂꯣꯏꯔꯦꯗꯅ ꯑꯩ ꯉꯁꯤꯗꯤ ꯍꯥꯏꯗꯅ ꯑꯃꯨꯛ ꯑꯩꯁꯦ ꯑꯁꯤꯕꯗꯨꯒꯤ ꯃꯃꯥꯏ ꯍꯥꯡꯇꯣꯔꯤꯕ ꯐꯤ ꯑꯗꯨ ꯂꯋꯥꯏ ꯀꯣꯛꯇꯣꯟ ꯌꯧꯅ ꯑꯃꯨꯛ ꯀꯨꯞꯁꯜꯂꯝꯃꯤ ꯑꯗꯨꯒ ꯑꯩꯁꯦ ꯃꯅꯥꯛ ꯀꯗꯥꯏꯗ ꯁꯨꯝ ꯑꯍꯟꯁꯤꯡꯗꯨ ꯊꯨꯅ ꯊꯣꯔꯛꯑꯗꯤ ꯐꯈ꯭ꯔꯅꯤꯗ ꯍꯥꯏꯗꯅ ꯁꯨꯝ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ ꯅꯨꯃꯤꯠꯇꯣ ꯑꯉꯛꯄꯅꯤ ꯑꯃꯨꯛꯀꯁꯨ ꯑꯁꯤꯕꯗ ꯀꯨꯞꯄꯤꯕ ꯐꯤꯗꯨ ꯈꯣꯡꯗꯣꯜꯂꯣꯝꯗꯒꯤ ꯑꯃꯨꯛ ꯍꯦꯛꯇ ꯇꯞꯅ ꯆꯤꯡꯊꯔꯛꯈꯤ ꯍꯟꯗꯛꯇꯤ ꯑꯩꯁꯨ ꯀꯤꯖꯔꯛꯇꯅ ꯃꯪꯒꯣꯟꯗ ꯐꯝꯃꯤꯕ ꯑꯍꯟꯁꯤꯡ ꯑꯗꯨꯗ ꯑꯕꯣꯛ ꯑꯁꯤꯕꯗ ꯀꯨꯞꯄꯤꯕ ꯐꯤꯁꯤ ꯀꯔꯤꯅꯣꯃꯅ ꯁꯨꯝ ꯆꯤꯡꯊꯔꯛꯏ ꯑꯩꯁꯤꯗꯤ ꯀꯤꯖꯔꯛꯑꯦꯕꯨ ꯍꯥꯏꯔꯝꯃꯤ ꯑꯍꯟꯁꯤꯡ ꯑꯗꯨꯅ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯕ ꯏꯕꯨꯡꯉꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯨ ꯀꯔꯤ ꯍꯥꯏꯕꯅꯣ ꯍꯪꯉꯛꯏ ꯑꯃꯨꯛꯀꯁꯨ ꯑꯩꯅ ꯍꯥꯏꯒꯦ ꯇꯧꯕꯗ ꯉꯁꯥꯏ ꯃꯅꯨꯡꯗ ꯆꯪꯈꯤꯕ ꯑꯍꯟꯁꯤꯡ ꯑꯗꯨ ꯃꯄꯥꯟꯗ ꯊꯨꯡꯅꯔꯛꯈꯤ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯆꯤꯡꯂꯦꯟ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯔꯤꯅꯣ ꯍꯪꯉꯛꯏ ꯃꯗꯨꯗ ꯑꯩꯅ ꯀꯥꯃꯣꯃꯣꯟ ꯑꯁꯤꯕꯗ ꯀꯨꯞꯄꯤꯕ ꯐꯤꯁꯤ ꯀꯩꯅꯣꯃꯅ ꯁꯨꯝ ꯆꯤꯡꯊꯔꯛꯏ ꯑꯁ ꯑꯩ ꯀꯤꯔꯦꯗ ꯁꯤ ꯌꯧꯔꯒꯗꯤ ꯁꯨꯝ ꯍꯥꯏꯔꯝꯃꯤ ꯑꯍꯜ ꯑꯗꯨꯅ ꯑꯃꯨꯛ ꯆꯤꯡꯂꯦꯟ ꯁꯤꯗ ꯐꯝꯃꯣꯏ ꯀꯔꯤꯅꯣꯃ ꯍꯥꯏꯒꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯃꯅꯨꯡꯗ ꯆꯪꯉꯨꯔꯤꯗꯨ ꯑꯍꯜ ꯑꯗꯨꯅ ꯂꯩꯔꯝꯕ ꯀꯥꯗꯨꯗ ꯀꯔꯤꯅꯣ ꯇꯧꯔꯛꯄꯒꯤꯅꯤ ꯑꯩꯈꯣꯏꯅ ꯆꯪꯉꯨꯔꯤꯗꯨ ꯃꯈꯣꯏꯒꯤꯁꯦ ꯁꯠ ꯃꯊꯧ ꯃꯉꯝꯗꯣ ꯄꯥꯡꯊꯣꯛꯎꯔꯗꯤ ꯐꯒꯗꯕꯅꯤ ꯍꯟꯗꯛ ꯑꯩꯈꯣꯏ ꯈꯨꯜ ꯑꯁꯤꯗ ꯑꯣꯏꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯒ ꯀꯔꯤꯅꯣꯃ ꯁꯨꯝ ꯇꯧꯁꯜꯂꯛꯑꯦ ꯍꯥꯏꯔꯝꯃꯤ ꯑꯩꯅ ꯑꯃꯨꯛ ꯀꯥꯃꯣꯟ ꯑꯩꯁꯨ ꯑꯗꯨꯃꯥꯏꯅ ꯈꯜꯂꯤꯕꯅꯤ ꯑꯗꯣ ꯅꯣꯡꯉꯥꯟꯐꯥꯎ ꯑꯗꯨꯝ ꯉꯥꯏ ꯇꯥꯕꯅꯤꯅꯦ ꯑꯗꯨꯗꯤ ꯍꯥꯏꯔꯝꯃꯤ ꯑꯍꯟꯁꯤꯡ ꯑꯗꯨꯅ ꯑꯃꯨꯛ ꯆꯤꯡꯂꯦꯟ ꯎꯄꯥꯏ ꯂꯩꯇꯦ ꯃꯆꯥꯅꯨꯄꯤꯗꯣ ꯌꯨꯝ ꯌꯧꯔꯛꯄ ꯐꯥꯎꯗꯤ ꯉꯥꯏꯕ ꯇꯥꯕꯅꯤ ꯃꯈꯣꯏꯒꯤꯁꯤ ꯃꯤꯁꯨ ꯑꯃꯠꯇ ꯂꯩꯇꯦ ꯌꯨꯝꯊꯪꯅꯔꯤꯕ ꯑꯩꯈꯣꯏ ꯈꯔꯁꯤ ꯅꯠꯇꯅ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯋꯥꯔꯁꯨ ꯋꯥꯅ ꯅꯣꯡꯉꯥꯟꯕ ꯐꯥꯎꯗꯤ ꯉꯥꯏꯕ ꯇꯥꯕꯅꯤ ꯍꯥꯏꯔꯛꯏ ꯑꯗꯨꯃꯥꯏꯅ ꯀꯤꯅ ꯅꯣꯡꯉꯥꯟꯕ ꯐꯥꯎ ꯉꯥꯏꯅꯔꯝꯃꯤ ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯒ ꯃꯆꯥꯅꯨꯄꯤ ꯑꯗꯨꯁꯨ ꯌꯨꯝ ꯑꯗꯨꯗ ꯌꯧꯔꯛꯇꯨꯅ ꯁꯤꯔꯤꯕ ꯑꯍꯜ ꯍꯅꯨꯕꯤ ꯑꯗꯨ ꯃꯌꯥꯝ ꯆꯪꯗꯅ ꯃꯊꯧ ꯃꯉꯝꯗꯣ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯑꯝꯃꯤ ꯑꯩꯁꯨ ꯅꯣꯡꯉꯥꯜꯂꯒ ꯌꯨꯝꯗ ꯍꯜꯂꯛꯑꯝꯃꯤ ꯑꯗꯨꯒ ꯏꯆꯦꯒ ꯏꯃꯥꯒꯗꯁꯨ ꯑꯩꯅ ꯋꯥꯔꯤꯗꯣ ꯇꯝꯃꯝꯃꯤ ꯑꯁ ꯍꯌꯦꯡꯈꯩꯗꯤ ꯃꯤ ꯂꯩꯇꯕ ꯌꯥꯎꯔꯛꯄꯗ ꯑꯩ ꯆꯠꯂꯔꯣꯏ ꯉꯔꯥꯡꯒꯤꯗꯨꯗꯤ ꯑꯩ ꯀꯤꯕꯗ ꯀꯩꯗ ꯍꯥꯏꯔꯨꯅꯤ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯌꯨꯝꯗ ꯍꯜꯂꯁꯤꯔꯐꯥꯎ ꯈꯜꯂꯕꯅꯤ ꯍꯥꯏꯔꯝꯃꯤ ꯏꯆꯦꯅ ꯑꯃꯨꯛ ꯀꯩꯗꯧꯔꯒꯦ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯗꯤ ꯃꯤꯁꯨ ꯂꯩꯖꯗꯕꯅꯤꯅ ꯅꯪꯅ ꯁꯤꯒꯨꯝꯕꯁꯦ ꯆꯠꯄ ꯈꯔ ꯇꯝꯁꯟꯒꯗꯕꯅꯤ ꯀꯩꯗꯧꯔꯦ ꯍꯥꯏꯔꯤꯅꯣ ꯍꯪꯉꯛꯏ ꯑꯩꯅ ꯑꯃꯨꯛ ꯏꯆꯦ ꯉꯟꯅ ꯁꯤꯖꯜꯂꯦ ꯑꯗꯨꯒ ꯑꯁꯤꯕꯗꯣ ꯑꯍꯤꯡ ꯑꯃ ꯂꯦꯜꯍꯜꯂꯒ ꯁꯨꯃꯥꯡ ꯑꯗꯨꯗ ꯁꯨꯝ ꯊꯥꯡꯇꯣꯛꯑꯒ ꯊꯝꯃꯤ ꯃꯤꯁꯨ ꯄꯨꯡ ꯊꯦꯡꯖꯜꯂꯛꯄꯗꯒꯤ ꯉꯥꯏꯍꯥꯛ ꯂꯩꯅꯔꯝꯃꯒ ꯑꯃꯨꯛ ꯍꯦꯛꯇ ꯂꯣꯏꯅ ꯍꯟꯅꯈꯤ ꯌꯨꯝꯂꯣꯟ ꯀꯩꯔꯣꯟꯅꯕ ꯑꯩꯈꯣꯏ ꯈꯔꯅ ꯑꯁꯤꯕꯗꯣ ꯁꯪꯉꯒ ꯂꯩꯍꯧꯏ ꯑꯗꯨꯗ ꯇꯝꯅꯔꯛꯄꯗ ꯑꯃꯨꯛꯇꯕꯨ ꯑꯁ ꯑꯩ ꯄꯥꯎꯒ ꯇꯝꯅꯤꯡꯗ꯭ꯔꯦ ꯑꯗꯨꯒ ꯑꯃꯅ ꯉꯔꯥꯡ ꯑꯩꯅ ꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯕꯗꯨ ꯑꯩꯈꯣꯏ ꯁꯤꯒꯤ ꯌꯦꯅꯈꯥꯗꯒꯤ ꯐꯥꯎꯔꯒ ꯆꯠꯄꯅꯤ ꯑꯗꯨ ꯑꯩꯒꯤ ꯇꯨꯡꯗ ꯐꯤ ꯑꯉꯧꯕ ꯉꯥꯛꯇ ꯁꯦꯠꯄ
Miyoy mga mukni mari-mari ay tungda inahuribado. Maduday na kalibana sa ahalaman sing malui. Kung ay na yung na yawuday gitungda mi matalaamde. Adunay si hayang kaya isigu masit sa laroy. Pay ngalingay dadi kanabayan. Sumay na numidang gumahing gumadadi sa laroy hayrami. Siya na sukang dyan ang natamagpapaw si tu kiyaw-kiyaw sung bangagta. Karisura mo'y wakanda pa na dakanto o hayrei. Masig matong nong nanigi matong dadi amuka so patahi dagi. Wantaraga ahalamaga so sire haynaraki. Madudagi mong mataw kaya dudag kundalay pamisi. Masama-sagi mayong dalay na bapukri da pao. Kumba kinarami. Aduwa marom da nalakagi mina mapanong tok pada. Mamangday na ting narikiba mapanasig makong adomda. Karino maso toye-toye haynaraki. Hojiki mapamadudalikagi mina so. Adong karigo makarasing narami. Mapamadudak kanagumba manalay sa narabazara haydana. Aduga wari yaman ang kwayum sige hek pamangda. Kakama sulay. Hojiki kakasida nubidang yam na ting basunati. Lamjaw da pambamagi tukando tungno sa lamaga. Mayumda sangapada nasik panbi makong adomda. Maginupiga masaksama na banupiya ma. Lepagalay ramihan. Madudamanap karino siboy ginupi na trohay dana. Managaday da sang salubada nupido yam na akiba sakta mamaway rami. Madudamaso pakat kida na lauraga. Mayumda tumsiyan sa laki. Aduga kudakta dum mayumda kyan mangdo na lekta rami. Maduda natana dumay na sumlekagi miwising na tiyang narabadagi. Noong madiadaydahan kara na way na nasangagalum do na layringay. Mamangda mayam na warakraba ko'y lekaygi. Maiba do na lay sana na bagyadayda sangakihay. Maduda mayam sangda na maiba do paraga pudalami. Aduga mawanda wahang pang karahang ubada. Hojiki maiba do na kungilay bung da tamay kibadagi kunsi milawrak pa ni hayraki. Madudagi maiba maibi kaya matawraga. Ising dami kauri sige way na lay kwirambadagi. O na di kariso tawrag kidre. Masini mayam nga sige riyan Wari story. Matangi Wari tagalagpada mayam punamuk tiyang narasi. Nga sige di mayam dagi kain na napapiti ay lauzari.